Ngasi nungdan phongkiba kangleipakki mairagi pause dagi maroiba pau khara khangatjaraga miyamda kudo tamjage Kuki singna army singa pullaga singda turel thinglaga lambi semkhre maite amadi Kuki kanglu anigi lan manungda Kuki narco terrorist singna maroiba lambi ama oina sijinariba churchanpur dagi kampofi fauriba singda turel gi mathakta semliba lambi ase hadakke ising isang puthakibadagi lambi fauba ngamdana leike adubu Kuki terrorist singa lamekongdagi singda fauba Kuki khol fauna puriba ising punaba yotke pipe achauba sing adu lauthoklaga lambi faunaba ngamdana leiriba mafam aduda haptuna ngasi army ga pullaga lambi semkhre hariba lambi asi Kangpopi district ki manung jana leiriba singda dam gi mathak kharam wifi dege awang thangba lemakhong tagadaba lambi ne ngasi JCB ani sijinaduna masing yamlaba Kuki narco terrorist singna ising punaba pipe achauba sing hapchilaga mathakta lebak sijinaduna lambi sembagi thabak chathake maduda ifongpongna army personnel sing khulai paina ngak sembagi thabak chathake Central government na Manipur gi maru oiba issue sing thabak to onthokpigani harabadi CM pham thadoklabaju thadokani biren Manipur miyam na aibu CM pham dagi thadoklo haina dabi taroklabasu Manipur kanaba honabada maru oiba core issue sing ase Central government na thabak to onthokpigani harabadi chief minister gi pham thadoklabaju thadokani haina chief minister M biren haikre wafam machi di print ga chief minister M biren ga akhanana unaba amada phongdokhibani Kariguma Center na lokalafa ahemba section thorang ama oina mapu se minister farm dagi hantharuna traga mahapu lokthorak patarabadi kari tawbani haina di pringi charisma hasne tan hanglakpa waha amagi pakhumda ambulance ngana makatan hai Manipur asi India Union gi manungda leiba state amani lamdam asi gi fagani harabadi India gi constitution gi framework manungda center na lawrakpa warep khudimak mahak na harau tayamna lawgani adubo center na Manipur gi maru oiba core issue sing haibadi Kumjali singa magazamapan humpuga mathoida yumpham oireka Manipurda changchilakliba illegal emergency masang khangdokpa makhoiba maramda halankiba border fencing tawba free movement regime lehendaba NRC chana hamba asina chingba singa se center na thaba oina pangthokani harabadi center na chief minister oiba to o harabasu harau harau tokani haina pakumpiki Singpupa tata truck ama yot ke thong lalakpada mayai tek tharakpadagi driver sire miyoi ahum soklei ngase ayuk pung 3:30 taba matamda Wangoi police station gi manungsana Imphal tore mathakta saba irong amadi mutum faibau khul ani lanthok lansin daungnariba yot ki thonga sida singpuduna lakpa tata truck ama thongmaya yoksilakpada tektharakpadagi gari gi driver isingda tasingkhibadagi gari driver sina fanglei duga mahaka lakminaba miyoi ahumna miyamna kanba ngamhaure hari isingda tasingkhibadagi sina fanglaba driver adugi maming Dolai Pabam Safaudin Alas Barazau say nifuga mga apopalay kidraba. Ibocha kawi, maya Imphal Bengal Yangwi de Guinea. Aduga miyam na kanbang amahoroba driver asika punalak minaba. Miyoy ahom adude maya Imphal Bengal de Gay. Asif Huisen say Taraganipan, Apopa Afdar Huisen. Mahaki mayamba Tarif Huisen say Kungamatoy Amade. Lekay adumak tadagi MD Amin say Kungataru. Apopa Neheru Dinni. Mukoy ahom gi haksangi kong amade kutki sarukta. Kara aso panangke. Lebat hiba thagdo asi singpuba tata drug asi thong maya yoksilakpa matamda khangawduna thong asi tektharake aduga gari ge saru ayamba isingda lukkibani ngasi nongmanini asida Imphal Turel ge isingi imaise wangkhalakpadagi ichel kana semba matam oibana isingda tasingke khudakta manak nakpada leiba miyam thamjinina makoi mari bo rescue tawnaba honabada ahum kanba ngamlaga driver Safawudinna lakanaba ngamdana leikidabani hari thagdo asigi paukta bada Manipur lengaki RCNPR gi Minister Y Kemsan mafam aduda laktuna yengsingkhre laikhidraba amade awaba taraba singi mafamda Minister na awaba phongdokhibaga loinina thagdo adugi matangda numi humni gi manungda inquiry ama tawnabasu khangainkhre hairi panba yabadi ngasi singpuba gari lanbane tektharakliba yotki thongasi saba kuidribani loinina thongasida ton kya gi malpuba gari lanba yagani haibadasu mayek sengna thaduna khangandabadagi khudongthiba asi thokpani hairi Manipur gi chief minister sindokpogi wafam leite matangi mamal khangna thabak torabadi chokkhapa Manipur oigani Ranjan Manipur gi chief minister sindokpogi wafam leite social media sing amadi miyamna lana sandokpani matangi mamal khangna thabak torabadi chokkhapa Manipur ama oiba ngamgani haina health and family welfare amadi IPR gi minister Dr. Sabam Ranjan phongdokre wafam asinga si entrepreneur for new generation haiba hiramda nomogi oiba khana nenabagi thoram ama Department of Fishery Agriculture, Horticulture, Handloom and Textile Veterinary Department gi miyang makada
Anova Semilona Sendina Urembam Awang Lekanda Leva, YDC Community Hall Pangtokiva, Kana Nenabagi Tarum Adida Minister Masamang no Fondo Kibani, Kana Nenabagi Tarum Adida Anova Semilongi, President Kaide Ingosana President, Health and Family, Welfare Minister Dr. Sabam Ranjana Chief Guest, Pasoygi SDC Irom Nimara Amadi, Yelomi Kambalup Manipurgi President, Loka Angomsa Guest of Honor Oina Saruyaki, Tarum Aduga Mailena Chief Guest Ki World Perioduna, Minister Dr. Sabam Ranjana Pongdo Kivada, Entrepreneur Ama Oibana Traga Taba Ama Tauriba, Miyosing na Matamgi Mamal Kang na Laba Matam Data, Taba Adu Soy na Mai Pakane, Lamdam Ama Chakwe Ki Hai Badarabade, Lamdam Adu de la Riba Mipung Kudimang na Matamanghandana, Matangi Belu Lanya Tabak Toro Batata, Lamdam Adu Soy na Chakwe Kane, Lamdam Ashidagi Putoliba, Kyom Sing Mapalamda Yamna Pamnari, Loyna na Lamdam Ashida la Riba Miyosing na, Umang Poktok Patok to na Mausagi Fibang Honglak Livasi, Kanna ba ako'y punahon namin na si Mausagi Kalkay Tarak pa na nga si Dinong Zunong sa Fibam, Honglak pa na natin na to aning dapat hodok ya tokpa, ako'y na uri, Lonya na taba ama tao ba na taba adumay paktaba yate, Kano na kang bakan ba ama de ho na basangi, Manipurgi Chief Minister Housing Fawagi Sandopuri of Ham Lake 300 sa Pongdoki. India ama su Manipur lenga na Manipur miyambu, lak na bagum taure, lub. Ngasi Manipur go irakli balay tadraba fiba masi, India lenga ama su Manipur lenga ani na Manipur gi miyambu lak na bagum tawi, Taong ngasi taseng na yaning de hani yelaw mi kanbaluf, wabagay hiyanglam, kaya koydum, lamkay bazage secretary, kombina presa tadaropa zero amana hayri. Zero asinhay, ngasi Manipur gi imasing hana tumina layramba adu, hauzuki tumina layraroy, isa singi damagta mamasing na leblay, isa singi matuna masokpayaroy, Manipur imagi sakta matse ama fawba kahenba amadi, pibayaro haydi na ngarang mayragi kongsa sa libani hayri. Haugiba mamang sa hilising anigi sumna kunggo humdagi may ahumdagi, Hongna Kuki narco terrorising na maitay singda atam na nandarak pa sida, Barat lengang na fong na sagwatu na maitay singbu atam na namta na ba amadi, Yanglin saru tudek na vahonari. Barat lengang kita nga si fong na yaning di haduna, Miyam na penda bagi kolaw lawak libani, Central Force kaya ama Manipur dat hajin na, Coming Operation tawhon na Manipur gi luraba tampamasida, Miyam bo aki akang amadi mi paibu po alay, Maduna taong nga si makata na chatavayaroy, Manipur gi mama oy vising na sab jana tengnagani hanasu, zero asinahayri. Parliamentary President na Fongdo Kibaw famda, Manipur gi wafam pankida bado lamdam chigi miyam gi, miyusin na taksin bawat padagini, malem. Sahi ama helaklaba Manipur gi isu asigi matangda, ngasi Manipur lenga asina lakwalagliba tarang sing asi piningay oy Parliamentary President na wangang bada Manipur gi wafam amata Fongdo kidabado, Lamdam Shiki Miyam gi mihut oreba sing na taksin bawat padagini hana, Transgender social activist Malem Tongam na presa tadaropa zero amana hayre, zero asinahay, Manipur da mahusagom imta papibam da hanjil haluhay na, tunga ba makal gi democratic oiba kongjang singsang sinduna, lenga ki pongning singsina ba ho na duna lakliba Malem Tongam na makatanahay, Taranipan subalok sabagi ahamba palame sisangi president gi, World Tamki bada isit asigi hausi oriba isu asigi matangda, Kariguma fam amata tamlaki da bhaibasi, lamdam sigi oinadi yamna lebak tibani, Machi miyam gi mihut oriba sing na matik zana taksinba, wapadagi oikibani hana lengakta, zero asina maral siragli. Manipur yaw na akan mamong da July ahum fawba, akan manong suraba yari, IMD. Manipur yaw na awang nung pokis de marida matang ta July ahum fawba da, akan badagi hauraga hena kan mamong da nong suraba yay hayna, Indian Meteorological Department IMD na pongdorakli, IMD na pongdoraw pagi matong ina, Manipur Nagaland Mizoram amasing Tripura da nga sidagi hauraga, July tang ahum fawba akan badagi hauraga hena kan mamong da, millimeter 204.4 yaw nga nong suraba yay hayri, masiga loni na miyam gi punsi amasing lantumda ama ata toktanava, stesing asida IMD na orange alert lautokray, amarom da ICAR Regional Center, lamfen patagi fangba report ke matong ina, ngasi state asida kwaidagi sabagi sang, Celsius degree 29.3 ni, adugo kwaidagi ingbagi sang na Celsius degree 20.4 oike, nung chita yawba ising manigu sang na ayukta sada 90.7 adugo nung dawairamda na sada 80.2 oike, adugo nung sobagi sang na millimeter 0.2 oike hari.